अहानबद सोशल मीडिया साइट फेसबुक चीफ मिनिस्टर एन बिरेन सिंह फोंदोरप वाफम खरा इंटरनेटली डिस्प्लेस पर्सन IDP की इसिल इनाव इमा इबेन इसे इसन खुदिमक्ता तेंगवांग लिसिंग लिसिंग पीननबमदि तंगाई फदना निंगथम थागी संगदब याद्रब बेडिंग आइटम सिंह मोंपाक कंपल नसिंगबा पीथनब स्टेट इमरजेंसी फंड की क्रोर मंगा हेनब सेंफम काइथोकले हदी ngasi numida waram phong ki tuan tuan ba manipuri sifong singam sum thoke ba thodo wathok singdagi maruai bi I pauk sing myam na thamjigi hanbada kendra khumfu gi draft photo electoral roll ngasi phongkhri manipur gi apun electoral voter lakh kun gali sing kunthra ga mari ga satru ko humfu yore election commission of India ECI gi miyeng makha manipur gi tuan tuan ba assembly constituency khumfu gi draft photo electoral roll ngasi lamfelda chief electoral officer Pradeep Kumar Jawan haunabi matung ina phongdokre ngasi phongdokhiba draft photo electoral roll adugi matung ina Manipur gi apunba elector masing asi lakh kun ga lising kunthra ga mari ga satru ko humfu yawduna mamang na phongkhiba final electoral roll adudagi punna elector lising ni pan ga kunthra ga tere hengrekre mamang na phongkhiba final electoral roll aduda puna voter masing la kunga lising kunga truka satruka kunga homdoi oikibane voter masing hengalabasu hana laikiba polling station gi masing lising ani ga sama panga yankai ga mangadi adumak lengdana lairi haina draft electoral roll phongbigi thoram aduda CEO Pradeep Kumar phongtoki Mana makha taraduna ngasi phong liba draft electoral roll asigi special summary revision hena mapung phanana balamda masida lairiba sahi taragani pan suraba madi mathaki miyoi singna electoral roll asida claim amadi objection tawduna asoi aran yawu singa du semdokna bigi matam piri salibase yesigi October kunga mapandagi mathang thagi kunga nipan phawgi manungda claim tawningba amadi objection tawningba singna masigi manungda mari lainaba se sangsing consent electoral registration officer da vision vyagani loinana sahi taragani pan suraba lamda masigi naha singda democracy gi satna kaunun sing mapung phana khangana bagi dama akhanaba campaign amasu November 8 tara kunga homdoi amadi kunga marida Manipur gi tuan ba assembly constituency khumpuda pangtokani loinana claim amari objection tawbigi matamasi satliba sayes ki December kunga marida mapung pana lusinbaga loinana election commission of India gi guidelines matungina lakliba English ngani kunga manga gi January 3 electoral roll gi final publication puthokna ba honagani sub campaign gi manungsana special summary revision 2025 ki manungsana aikhoi voter salasi haiba program amasung asi CEO Pradeep Kumar lamphel da leiba CEO office da gi lamthaki tungan district singi naha sinasu mobile ban gi kuthangda aikhoi voter salasi haiba campaign asi yawwana na bohona baga loinana campaign asi radio gi kuthangda madi street play gi kuthangda naha singda electoral roll gi wakhalon pokona na bohona gane hana phongdo khenasu paus ta makhatari atopa paumana India gi apun bagi saktam ngak na bohona bada Balabhai Patel na lawramba thaudang ning singsi Sadar Balabhai Patel ni hinglinge matamda India gi tamak sagalamba unity amadi integrity level ama oina bo honaramba aduna ngasi nation asina mapangal kan hingba ngamlibani mangno honaramba singa du ngasi gi mirol na suning singba mathok tai haina IGP Dr Bipul Kumar IPS na phongdokre wafam asi Sadar Balabhai Patel gi mapok kumon ga mari lainana group center CRPF langjing na sinduna National Unity Day gi thorom ga mari lainana phongdokibani ngasi pangthokiba thauram aduga madi lainana Bipul Kumar amadi R doidang DIG na Padma Shri Award DN Kunjarani Devi Arjun Award Sarita Devi SP Sports Rameshwari additional SP asama khudul speeduna makhoina leba sigi damak lokhiba thaudang singa du ikai kumna botki namit asiga madi lainana CRPF ki official staff personnel amadi imung munungi miyoi kyana saruk yaraduna Run for Unity haibalam sanglam jelama sulam thaki atopa paumana sahi nauribi nupi masa mahairu amada sexual assault satharubagi maralda ozama police na fari sahi nauribi nupi masa mahairu amada sexual assault satharubagi maralda private school gi ozama police na fari lakliwa taraga mathoi phau judicial custody te remand lok thakre hari NA now gi report matung ina thaudo siteng nopal district thokibani sai nauribi nupi masa du hanjana sexual assault satharubadagi faraba miyoi dudi lamthaka moring san maring sai kun kawi
victim oiribi nupi macha adu ki mama mapana police ta complaint ama thangalakpadagi complaint aduga mari leinana ma ku forkhibani masi police station ki team ama na miyo emana Pokso court ta puthoklaba matung lakliba November 13 fabu judicial custody de remand lauthakibani court ki proceeding aduda special public prosecutor na phongdokhibagi matungina victim oiribi nupi macha adu ki apokpina tha sigi kunga mathoida complaint ama police tarki complaint asi tha sigi taraga manga amasum taraga turuk teno pal leiba yum amada ozani na maki masa nupi da sexual assault sataki hari lamthaka moring chan maring haukiba October kunga mathoida police na masagi mayumdagi phakibani police na wang pong sathabada maki mathak sidiba maraladu masana yazaki hanisu paushna makhataki Makasa tharak point atien ma paukhrana Jantar Mantar da Safe Manipur Peace Rally sakre ngasi New Delhi gi Jantar Mantar da Safe Manipur No Compromise on Manipur Territorial Integrity habitim da center amadi state langang na athuba matam na Manipur da peace amasum normalcy lehalu haiba demand da Peace Rally am Manipur Innovators Youth Organization Delhi amasum United Kaksing Student Union sinduna pangtokre ngasi Delhi gi Jantar Mantar da pangthokiba Peace Rally asida saknaireba miyoi kya Colonel Santikumar Sapam retired Elizabeth K.A. Social Activist Dr. M. Ajit Kumar Associate Professor Delhi University Colonel Kishore San Defense Analysis Samadi atai saknaireba kya na wangang loi oina saruk yaduna Peace Rally da magi weba role sing phongdokna ki hari saruk ya ki ba wangang loi sing da phongdoknar ki ba Manipur da sahi ama makhai helaba kangluki irang asi center amadi state lengana hona duna state asida normal si lehalu irang asi ki thaudang punama lengana oigadabna haiba wapam kya phongdokna ki hairene su pawks ta pali amaromdana certificate program pangtokre Ministry of Rural Development ki miyang makhara tagyal industry rota leiba CBI Rural Self Employment Training Institute RSETI na sinduna Normal Skill Trainer Certificate Program pangtokre thauramadu da SBI ki Regional Manager K Okendra masu Institute asigi Director Y Devanana marueba mithunglen singoki training aduna Manipur ki tungan mafam kya da ki lakpa training single loinana Assam yaw no mapan state ki lakpa miyoi kya saryaki training program adu pangthokpagi matang da K Okendro na hai RSETI na sinduna pangthokiba numit tarukni ki program asi Manipur gi oina di yamna phaba program amani program asi ki makhada miyoi kya da makhal kya gi training piduna masana masabu thabak pibdana tana atopa miyoi kya su thabak piduna senthok lambi leina bu honarakpa si lamdam asi gi oina yamna aphaba khudam amani training asida takhiba khudimak adu kaudringai da athupa matamda thabak oina pangthokna bu hona biu haina su makna makha takhi atopa pawmana cancer layong gi makhal sing sani gi mathakta lay Arun Kumar RIMS Imphal gi Department of Radiation Oncology na Waikhomani Girls College Thawal gi Department of Physics ka punuk samnana sinduna International Breast Cancer Awareness man ki matang nomi weba awareness program amanga si Thawal okram da leiba college asigi seminar hall pangtokre thauramadu Waikhomani Girls College Thawal gi Principal Professor Manoranjan Department of Radiation Oncology RIMS gi Breast Cancer Awareness Program gi Nodal Officer Dr. B. Arun Kumar RIMS की Department of Radiation Oncology की Associate Professor Dr. L. Purnima Madi Department asima की Senior Residents Dr. A. Roni Balan athuiba mithung sing oina sargyaki loinna Dr. L. Purnima Madi Dr. A. Roni Balan hiramasiga mari leina resource person oina wanga ki madi mahiroi singa interaction ki programs pangtoki athuiba mithung len ki warol piraduna Dr. B. Arun Kumar Sharman hai sai khudingi October thasi Ping man haina khangnaduna tha sida breast awareness ki tharamasi pangthoktuna lakli cancer layong ki makhalasi sani gi mathakta lei USA na khwaidi gi layong asi gi saitheng phangba laiba oiri sangsat mi mari leiba imung amada miyoi amanari India gi oina di sangsat miyoi taraga mari leiba imung amada amakhaknai maramasna ikoina layong asi gi matana ningtina khangjan batangai fade cancer layong asi maru oina miyamna yum gi chinjak sabi gi mahutta mapandagi leiduna sanarak pasisu layong asi na nahanna begi asoba maram amani haikena su pausda makhatana phongdorakli Makasa tharapoina to papam environmental activist Manikantana Arambai Tingol unit kunga kusamnaduna usara kya thakre
lamdam asigi yamna naha oiriba environmental activist manikanta mutumna sei tara hena kathoktuna lamdam asita tanatana manipur gi wangmaras u sara thabagi thabak satharakpada ngasi phawbad u pambi lising ahungi matak thaduna akoibigi phipam kanduna lakli ngasisu sajingda leiriba arambai tengle unit kunga environmental activist manikanta mutumga kusamnaduna nauna hangdokadoriba arambai tengle unit 20 sajingi akoibida leiriba laifamgi akoibi sarukta u sara humfugi mathakta thakre u thabagi thoramadu arambai tengle unit kun sajingi commander lalngamba ningthauja saruk yakhi environmental activist manikanta mutumna phongdokhibada malemgi oina hongnakliba ayinga sa se angakpa phangna sangsilakpa haibadu oire environment kairakpadigi climate change laire haba akhoi mipum khudimangna khangnarabo wapne masidagi kansi hairabadi u pambising akhoi mipum khudimangna thasi arambai tengol nasu ngasi phawbo manipur gi apunbagi saktam kaibi yaru haina u pambi kya thaduna laki basi singthaningai ni ngasi tharib u pambi sing ngasi arambai tengol unit 20 amadi environmental activist manikanta namapung phana hingana na blofom to thawdang aru sapsana lawgan haina su phongdo kenasu pausta makata na palakti